Jiribam dagi angang yauna meeoi taruk faraga asiba ahum fangbada ngairi-ngei Kuki Militant Singna ngashishu amuk Bishnupur district ki Irengbam gi lobukta low suduna leiriba loumee sing tamna Nongmei Kapsillaktuna Landarakhre thodok asing asi numit yung matung minute ni furom chatpa matamda thokibani thodok thofam dagi fangba paw gi matungina Irengbam khul gi maning gi sarukta leiba lofam singda lorok thagi low suringaida maning thangbada leiba ching gi sarukta gi Kuki Militant Singna Nongmei Kapsillakkibani airi madudagi CRPF amasung state police na su khut handuna minute khara nongmei kapki adumoinamak nongmei kapna baduda mi sok papan badi yaukidi airi makha tana security force ke ahen batim sing thodok thokfamda sangsin kri airi nakalamoromda arambai tengol yauna security force na low suduna leramba loumee sing lobuktagi tekta kaidana puthoraki airi Baroga minini fu muktare aigi gari se ada akogi low suba yawba angang borjaw na magi moi CRPF adigi toranga ga yeibani adai gari ji sona ngai leba juda ngaktang changaga yenguge na changoba aduga CRPF manakta wifi chanaraga leiriba sida mathakti porok wata kapakbane bako kapakba sida ata da low khawba machine jing adigi low machine makada low khawribani mathakta low yeiribani adai tawduna akoi paktharaga CRPF jingju loina pakta chelo akwana sainung torokpani haba gyan dadreba chuomgodra chuomoidra hoji gari mafam da bom ani di kapai habadi pautare haba ko